Matam amada Congress laingana board kanaba electoral politics touruba madudagi thorakkhiba Asoiba kayana ngasigi irang asi maru hunkhi-bani haina BJP ke Spokesperson M Asnikumar fongdokkhre ngasini tepat suthekta laiba BJP Manipur Pradesh ki thambal sanglel da pangthokiba pawi mifama da wafamasi man fongdokhibani Asnikumar haikibada hauzik CLP ke leader oriba Congress lainga ki CM oiram okram ibobina ngarang mifama da BJP na arun agenda amaga loinana Subnam Sason Tauraga Satarliba Thong Kiningai Haikiba Wafam Imphal Yaudabani Haukiba Sahi Taramanga Manipur Chief Minister Oiramnaba Mahakna Manipur Miam the Piramba Saiteng Kaya Kawangam Loi Mahaka Unana Bohonabada Congress MLA Fauba Awaba Oinaki Maralejadraba Misam Kaya Security Force na Absagi Marumda SARS Kaya Pansindana Paba Punba Sataki Manipur the Thoklib Irang asigi warusinama Puraknaba Honabada BJP Kilusimba Singa Manipur the Ladiba Mianga Puna Honaminaba Changi Amoram the Congress Party in Irang Asida Kodong Saba Loduna Makoi Oiba Politics Tauba Leptri Congress Party na Prime Minister Modibu Manipugi Irang asigi Matangda Wapamamata Haidi Haina Lana Sandokliba Asi Laibok Tibani Fongdokhi Bharat asi ang phangna progress laiba yam inclusive growth laiba citizen khudimaki nungai yai phanaba adumba lambi mi changsilakpa sahi tarage adumba uramdaba kaya ama urakpa amadi bharatta thajaba nomono sum hanklakpa laiba khudimungna weaker section da laiba praja sangsida empower to busna usma government sigmari jige adumba maki core agenda ni new india haiba adumba vision asigi makhada ang phangna akoi society samaj sibu sakhutna bagi damakta mahana determination mo honarakpasina ngasidi bharatiya janata party se Pitimo no Kwadi Soba, Party More, Congress Saitara Machimiso City Ivo Vina, High Wapamase, Koyavangamoy, Manawangi Wasi Yamna, Mapung part of Miamangam Samani, the seeing Marki High Wapam Kidimash Brothers of the partner, reject of Jeri.